Romariogi Sairak Pibagi Tokdokta UNL ki Topuba Anigi Ming Hapsindana Party ki Mingset Sohanaba Honaba Asi Laman Kumnaba Honaba Aranba Propaganda ni United National Liberation Front UNL ki press release sama thaduragli Haukipo October 6, 2024 numit asida Masagi lamchat yaudaba nupi khunai mayokta leiba Khoinaijam Romariogi Sairak Pibada party amana thawaina atamnana lana semjinduna UNLF ki CCMS Pankai Allies Richard amasung Ship Revenue Officer K Lamjing bagi ming namfuda hayalaga UNLF ki mingset sohanaba honarakiba thawong adu lal hawlub adugi khwaidagi ahongba amadi aranba propaganda ni Romariogi thawdok asiga party gi thawbuba ani asiga karigumba hiram amatada mari leinade Romariogi Sairak Piba asidi afaba khongthang ni asigumba anti social elements sing asidi UNLF na anganba matamdagi arm propaganda ge saruk ama oina chathaduna lakhiba paringni ngasisu UNLF na leptana sangsili maru oiba thogdok amatang pallabada baby lungila Elizabeth fu rep togduna hatkeba KCP Nandobu March ki tang ani 2021 da UNLF na Urkhol district ki mafam amada akhanaba lanmi gi operation ama chathaduna pharaba matungda mahakpu mapung phana wahel chathaduna mahaki maral gi matung ina sibu gi sairak pikhiba adu leibang miyam na ngasisu kaudri Romariogi thawdok asida UNLF ki thawpuba anigi ming lana yahollakliba asi UNLF miyamna lana uhannaba amadi zatliba sahi asida kumal lampakta sinkhiba 13 August ki thoram protest day da lup aduna thoram adu sinbada section ba wathawudagi soikhiba amadi soikhiba aduna Manipur gi miyamna sairakhiba amadi madub kanana organize tawbano haiba miyamna khangdokhiba adudagi ikaiba nangkhiba adugi laman khumnaba changsinba propaganda ni thawdok aduda party gi maikeidei organizers sing aduda party na namfuda natraga wafam adu haigadabani haiduna hayankiba amata leite yamna maningtamna makoigi apambagi matung inna makoina media da haijakhibani makoina asoiba tawruba aduna makoina khwaidagi kikhibadi party nati leibak miyamni aduga makoina sauninggibasu makoibu lana lamjingliba mioising aduni aduga amaromda wahang adu thawdok aduna sawhallaba ireisa sing ireisa oiriba pawmising adugi apambagi matung ina organizers sing aduda hankibani wang adu UNLF na namdana natraga siron tawduna pawmisingda hangbani haina hairagadi Manipur gi media house asi mini insilaga yaba ethics leitaba media house amani haibagi pangkhangni madugi onna tainabada handaki Romariogi thawdok asidi media na singba kanamata yahondana makoina makoigi custody da hayaningba sing adu upai ama sijinaduna hayanbani matek semduna semliba video adumangna takserabani leipak asida hojik chathariba langi talak asida asigumba yamna low standard oiba propaganda asigi pokhum UNL na pibasi tasengnamakki di pijeningdrabani adubu miyamna UNL na asigumba thabak tawramloi haina chapchana thajaba aduna party gi image ta machet ama fawbo soaningdabadagi social media amasung telephone gi thangda demand tawrakpa adugi tangaimak fadana miyam da fresh statement asi thoksabani laipak miyam asibu karimata khanglamloi aikoina haibata hektamak hajarani haina khanba asisu lalhaugi khongthangda achumba poram amanati haibasi thamjaningi sarairongba thoksom media coordinator department of publicity United National Liberation Front ki